ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯅꯨꯃꯤꯠꯇꯨ ꯈꯪꯖꯔꯒꯗꯤ ꯀꯝꯗꯧꯅꯤ? ꯑꯩꯈꯣꯏ ꯂꯣꯏꯅ ꯅꯣꯡꯃ ꯁꯤꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯉꯤ, ꯑꯗꯨꯕꯨ ꯀꯩꯗꯧꯉꯩ ꯁꯤꯗꯣꯏꯅꯣ, ꯇꯥꯡ ꯀꯌꯥꯗꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯀꯅꯥꯝꯇꯅ ꯈꯪꯗꯦ꯫ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯤꯕꯒꯤ ꯃꯇꯝ ꯈꯪꯗꯕꯤꯗ ꯁꯨꯝ ꯂꯩꯕ ꯑꯁꯤꯅ ꯐꯕ ꯖꯥꯠꯂꯥ, ꯑꯣꯔ ꯃꯁꯤ ꯈꯪꯉꯒ ꯂꯩꯕꯅ ꯍꯦꯟꯅ ꯐꯔꯝꯗꯣꯏ ꯖꯥꯠꯂꯥ? ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝꯁꯤ ꯈꯪꯉꯝꯃꯒꯗꯤ ꯑꯩꯈꯣꯏꯅ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ, ꯃꯥꯒꯤ ꯃꯍꯥꯎ ꯀꯥꯁꯦ ꯍꯦꯟꯅ ꯂꯧꯕ ꯍꯩꯔꯗꯅ ꯄꯨꯟꯁꯤꯁꯦ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯅꯔꯝꯗꯣꯏ ꯖꯥꯠꯂꯥ? ꯁꯤꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯈꯪꯖꯤꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯃꯤꯠ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯕꯨꯙꯤ ꯂꯧꯁꯤꯡ ꯍꯦꯟꯒꯠꯀꯅꯤ, ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯅ ꯍꯤꯡꯕꯗ ꯍꯦꯟꯅ ꯂꯥꯏꯊꯣꯛꯍꯟꯒꯅꯤ ꯈꯟꯕꯗꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯖꯔꯛꯄꯅꯤ꯫ ꯂꯧꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯏꯁꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯈꯪꯕꯗ ꯀꯔꯤ ꯊꯣꯛꯀꯅꯤ? ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅꯔꯒꯁꯨ ꯀꯩꯗꯧꯉꯩ ꯁꯤꯅꯤ, ꯁꯤꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯀꯗꯥꯏꯗ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯈꯪꯗꯕ ꯑꯁꯤꯅ ꯃꯇꯝ ꯁꯥꯡꯅꯗꯒꯤ ꯃꯤꯑꯣꯏꯕꯅ ꯍꯦꯛ ꯂꯩꯔꯛꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯆꯔꯥꯡꯅꯍꯟꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯂꯤ꯫ ꯃꯨꯟꯅ ꯇꯥꯕꯤꯌꯨ, ꯀꯩꯗꯧꯉꯩ ꯁꯤꯅꯤ ꯈꯪꯉꯒ ꯍꯤꯡꯕꯅ ꯈꯪꯗꯕꯤ ꯍꯤꯡꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯅꯤ꯫ Hello everyone! Most Play the Ultimate Gaming Experience ꯀꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕꯤꯔꯣ꯫ ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ ꯁ꯭ꯄꯣꯔꯠꯁ ꯁꯥꯏꯠꯁꯤꯗ ꯔꯦꯖꯤꯁꯇꯔ ꯇꯧꯔꯒ ꯂꯨꯄꯥ 200 ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ, ꯄ꯭ꯂꯁ F ꯗꯥꯎꯟꯂꯣꯗ ꯇꯧꯕꯒꯤ ꯂꯨꯄꯥ 200 ꯑꯃꯒ ꯄꯨꯟꯅ 400 ꯐꯪꯕꯤꯌꯨ꯫ Most Play ꯖꯣꯏꯟ ꯇꯧꯔꯒ ꯖꯤꯂꯤ ꯒꯦꯝ ꯁꯥꯟꯅꯔꯒ ꯆꯦꯔꯜꯒꯤ iPhone 16 Pro Max ꯑꯃ ꯀꯥꯕ ꯌꯥꯕꯒꯤ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯨ ꯂꯧꯕꯤꯌꯨ꯫ ꯔꯤꯐꯔꯦꯜ ꯈꯨꯗꯤꯡꯒꯤ ꯂꯨꯄꯥ 1,200 ꯐꯪꯕꯤꯌꯨ, ꯑꯗꯨꯒ ꯑꯗꯣꯝꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇꯨꯅ ꯂꯨꯄꯥ 2,000 ꯐꯪꯕꯤꯌꯨ꯫ ꯁꯤꯒꯤ ꯑꯣꯐꯔꯁꯤꯡ ꯑꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕꯤꯒꯅꯨ꯫ ꯑꯦꯚꯤꯌꯦꯇꯔꯗ ꯆꯌꯣꯜꯒꯤ ꯀꯦꯁꯕꯦꯛ ꯂꯨꯄꯥ 50,000, ꯁ꯭ꯂꯣꯠꯁ ꯑꯃꯗꯤ ꯐꯤꯁꯤꯡ ꯃꯁꯥꯟꯅꯗ ꯆꯌꯣꯜꯒꯤ ꯀꯦꯁꯕꯦꯛ ꯂꯨꯄꯥ 65,000 ꯐꯥꯎ ꯐꯪꯕꯤꯌꯨ꯫ ꯑꯦꯅꯤ ꯁ꯭ꯄꯣꯔꯠꯁ ꯒꯦꯝꯁꯇ ꯂꯥꯏꯕꯛ ꯌꯦꯡꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯅꯥꯁꯤꯡ ꯌꯥꯝ ꯊꯨꯅ ꯁꯠ ꯑꯗꯨꯝ ꯂꯧꯊꯣꯛꯄ ꯌꯥꯏ, ꯃꯗꯨꯗꯤ ꯃꯣꯁ ꯄ꯭ꯂꯦ ꯑꯦꯞꯇꯒꯤ ꯁꯦꯜ ꯍꯥꯞꯆꯤꯟꯕ ꯑꯃꯗꯤ ꯂꯧꯊꯣꯛꯄꯁꯤ ꯌꯥꯝ ꯊꯨꯅ ꯒꯨꯒꯜ ꯄꯦ, ꯐꯣꯟ ꯄꯦꯗꯒꯤ ꯁꯠ ꯌꯥꯍꯜꯂꯤ꯫ ꯐꯥꯁꯠ ꯑꯦꯟড ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯅ ꯑꯄꯥꯝꯕꯁꯤꯡꯅ ꯀꯃꯦꯟ ꯂꯤꯡꯛꯇꯒꯤ ꯔꯦꯖꯤꯁꯇꯔ ꯇꯧꯕꯤꯔꯒ ꯑꯗꯣꯝꯒꯤ ꯂꯨꯄꯥ 200 ꯃꯣꯁ ꯄ꯭ꯂꯦꯗꯒꯤ ꯀ꯭ꯂꯦꯝ ꯇꯧꯕꯤꯌꯨ꯫ ꯀꯩꯗꯧꯉꯩ ꯁꯤꯅꯤ ꯈꯪꯉꯒ ꯍꯤꯡꯕꯅ ꯈꯪꯗꯕꯤ ꯍꯤꯡꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯃꯔꯝ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯒꯅꯤ꯫ ꯁꯥꯏꯀꯣꯂꯣꯖꯤꯁꯁꯤꯡꯅ ꯄꯥꯛꯇꯛ ꯆꯠꯊꯈꯤꯕ ꯁ꯭ꯇꯗꯤ ꯑꯃꯗ ꯃꯣꯏꯅ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯒꯗꯕꯒꯤ ꯐꯝꯁꯦꯟꯅꯔꯕꯁꯤꯡ ꯑꯃꯗꯤ ꯂꯥꯟꯐꯥ, ꯕꯣꯟꯗꯤ, ꯁꯤꯕꯒꯤ ꯆꯔꯛ ꯂꯥꯎꯊꯣꯛꯑꯕ ꯀ꯭ꯔꯤꯃꯤꯅꯦꯜꯁꯤꯡꯗ ꯃꯈꯣꯏꯅ ꯍꯪꯉꯤ, ꯁꯤꯕꯒꯤ ꯃꯇꯝ ꯈꯪꯖꯔꯕ ꯃꯤꯀꯨꯞꯁꯤꯗꯩꯗ ꯄꯨꯟꯁꯤꯁꯤ ꯑꯗꯣꯝꯅ ꯀꯔꯝꯅ ꯐꯥꯎꯏ ꯐꯣꯡꯗꯣꯛꯎ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯄꯨꯟꯁꯤꯕꯨ ꯑꯐ ꯅꯨꯡꯉꯥꯏꯅ ꯍꯦꯟꯅ ꯅꯝꯅ ꯐꯣꯡꯗꯣꯔꯛꯈꯤ, ꯄꯨꯟꯁꯤꯕꯨ ꯃꯈꯣꯏꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕ ꯃꯑꯣꯡꯗ ꯔꯤꯐ꯭ꯂꯦꯛ ꯇꯧꯔꯛꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯁꯥꯒꯤ ꯁꯤꯕꯒꯤ ꯃꯇꯝ ꯈꯪꯖꯗꯕ ꯁꯥꯙꯥꯔꯣꯟ ꯃꯤꯑꯣꯏꯁꯤꯡꯗ ꯑꯃꯨꯛ ꯁ꯭ꯇꯗꯤꯁꯤ ꯆꯠꯊ ꯃꯇꯝꯗꯅ ꯃꯈꯣꯏꯅ ꯄꯨꯟꯁꯤꯕꯨ ꯁꯤꯡꯊꯥꯔꯛꯈꯤꯗꯦ, ꯄꯨꯟꯁꯤꯒꯤ ꯃꯔꯝꯗ ꯀꯝꯄ꯭ꯂꯦꯟ ꯃꯌꯥꯝ ꯑꯃ ꯇꯧꯅꯔꯛꯈꯤ꯫ ꯁꯣꯝꯗꯅ ꯃꯁꯥꯒꯤ ꯁꯤꯕꯩ ꯃꯇꯝ ꯈꯪꯖꯔꯕꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯒꯤ ꯍꯧꯈ꯭ꯔꯕ ꯃꯇꯝꯒꯤ ꯃꯦꯃꯣꯔꯤꯁꯤꯡ, ꯅꯤꯡꯁꯤꯡꯕ ꯃꯤꯁꯤꯡ, ꯃꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯇꯧꯖꯈꯤꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯑꯗꯨ ꯉꯔꯥꯡꯗ ꯊꯣꯛꯈꯤꯕꯣꯏ ꯅꯤꯡꯁꯤꯡꯖ ꯃꯄꯨꯛꯅꯤꯡꯗ ꯑꯄꯦꯟꯕ ꯐꯥꯎꯖꯩ, ꯄꯣꯛꯆꯩ, ꯄꯨꯟꯁꯤꯕꯨ ꯁꯤꯡꯊꯥꯖꯩ ꯍꯥꯏꯔꯤ꯫ ꯃꯣꯏꯅ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯤꯡ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯅꯨꯡꯁꯤꯅ ꯁꯣꯜꯂꯤ ꯍꯥꯏꯔꯤ꯫ ꯂꯥꯏꯊꯣꯛꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯑꯗꯣꯝꯒꯤ ꯁꯤꯕꯒꯤ ꯃꯇꯝ, ꯄꯨꯡꯐꯝ, ꯇꯥꯔꯤꯛ ꯑꯗꯨ ꯈꯪꯖꯔꯒꯗꯤ ꯑꯗꯣꯝ ꯃꯇꯝꯕꯨ ꯆꯦꯛꯁꯤꯟꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯑꯅꯤ, ꯃꯔꯨ ꯑꯣꯏꯕꯁꯤꯡꯗ ꯈꯛꯇꯗꯁꯨ ꯄꯨꯛꯅꯤꯡ ꯆꯪꯕ ꯍꯧꯔꯛꯑꯅꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯁꯤꯗ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯑꯗꯣꯝꯅ ꯑꯁꯦꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯗꯤ ꯑꯗꯣꯝꯅ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝ ꯀꯩꯗꯧꯉꯩ ꯁꯤꯒꯅꯤ ꯈꯪꯕꯒꯤ ꯃꯊꯧ ꯀꯩꯁꯨ ꯇꯥꯗꯦ꯫ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯈꯪꯕ ꯉꯝꯖꯔꯤꯕ ꯑꯁꯤꯅ ꯄꯨꯟꯁꯤꯒꯤ ꯑꯥꯔꯊ ꯈꯪꯅꯕꯒꯤ ꯍꯦꯟꯗꯣꯛ ꯊꯣꯏꯗꯣꯛꯂꯕ ꯏꯪꯒꯤꯠꯅꯤ꯫ ꯑꯦꯗꯋꯥꯔꯗ ꯑꯦꯚꯤꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ꯫ ꯄꯨꯟꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯂꯤꯕ ꯃꯍꯥꯛ ꯑꯗꯨꯗꯤ ꯃꯤꯀꯨꯞ ꯑꯃꯍꯦꯛꯇꯗ ꯅꯤꯡꯍꯟꯅꯗꯅ ꯁꯤꯅꯕꯒꯤ ꯇꯌꯥꯔꯤꯗ ꯂꯩ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯒꯤꯌꯥ ꯏꯕꯣꯆꯧꯕꯒꯤ ꯆꯥꯛꯁꯪꯗ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ, ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯂꯥꯎ, ꯕꯨꯖꯤꯌꯥ, ꯁꯟꯗꯦꯁ, ꯉꯥꯒꯤ ꯂꯥꯏꯒꯤ ꯆꯥꯛ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯈꯜ ꯃꯊꯦꯜ ꯑꯗꯣꯝꯅ ꯍꯦꯛ ꯄꯥꯝꯕ ꯄꯣꯠꯂꯝꯁꯤꯡ ꯍꯣꯜꯁꯦꯜꯗ ꯐꯪꯕꯤꯒꯅꯤ꯫ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ꯫ ꯃꯍꯥꯎꯒꯤꯗꯤ ꯍꯥꯏꯅꯔꯔꯣꯏꯁꯤ, ꯑꯩꯒꯤꯅꯦꯗ ꯅꯍꯥꯟ ꯄ꯭ꯂꯥꯎ, ꯕꯨꯖꯤꯌꯥ, ꯁꯟꯗꯦꯁ ꯈꯔ ꯄꯨꯔꯝꯕꯗꯨ ꯑꯩ ꯏꯁꯥꯗꯤ ꯆꯥꯕ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦ꯫ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯅ ꯍꯥꯎꯏ ꯍꯥꯎꯏꯇ ꯍꯥꯏ꯫ ꯂꯨꯍꯣꯡ ꯄꯟꯊꯥꯒꯤ ꯗꯤꯁꯀꯥꯎꯟꯠꯁꯨ ꯌꯥꯝ ꯀꯟꯅ ꯄꯤꯍꯧꯔꯤ꯫ ꯈꯪꯗꯦ ꯑꯣꯔꯗꯔ ꯍꯦꯛꯇ ꯇꯧꯁꯤꯟꯕꯤꯔꯣ, ꯅꯝꯕꯔ ꯍꯥꯏꯖꯔꯛꯑꯒꯦ: 9383227388꯫ DSC ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯗꯤꯁꯀꯥꯎꯟꯠ ꯄꯤꯒꯅꯤꯗꯅꯁꯨ ꯇꯥꯛꯄꯤꯔꯛꯏ꯫ ꯑꯩꯒꯤꯌꯥ ꯏꯕꯣꯆꯧꯕꯒꯤ ꯆꯥꯛꯁꯪ, ꯋꯥꯡꯖꯤꯡ ꯁꯣꯔꯣꯛ ꯈꯩꯕꯝ ꯂꯩꯀꯥꯏ, ꯁꯝꯕꯥꯟ ꯗꯨꯔꯥꯝ ꯂꯩꯔꯛ, ꯅꯤꯌꯔ ꯂꯥꯏꯖ ꯏꯁꯤꯡ ꯐꯦꯛꯇꯔꯤ꯫